Ahanbada maruba pau. Reserve Bank of India ki e-Kuber payment system ngasi Manipur ki Chief Minister and Biren launch tokrai. MPP ki Central Committee ki mifam na o Jugindro bu President ki fam dagi lokthok padana dana membership dagi kakrai MPP office so launch krai. Manipur ki oina chaliba senba chahi lising ani kun mathoi gi credit potential lupa crore lising ani ga chahum ga humbutra taruk lai haina Chief Secretary Dr. J. Suresh Babu na phongdokrai. Amadi Delhi da Arvind Kejriwal na luchingba AAP gi lengak amuk hana leirgani Mikhal Phal haidokpada BJP tora tukrai. Kurumzari Times of Manipur News ming tabiri bapuna po Elizabeth na taramnok chari hauzimiam da pau sandok na pizari government ki transaction sing hena efficient oina amadi atenba matamda directly RBI ki kuthangda transaction taunaba Reserve Bank of India ki e-Kuber payment system ngasi Manipur ki Chief Minister and Biren launch tokrai. CM Secretary ta pangthokiba launch tobagi achamba thoram aduda mahakna haikibada hanadi government ki transaction sing asi treasury na pass tawraba tungda bank ki kuthangda payment tawduna lakpani hariba payment system asi stakeholders yambana matam sangna loba amadi cash flow pending leibana achauba khudong chadaba kaya mayok naduna lakli ngasi launch tawriba e-Kuber asina government ki transaction tawbada bank ki kuthangda chatpagi mahutta direct RBI ki kuthangda cash transaction tawduna hena atenba matamda bill pass toba amadi case amadi atenba matamda cash flow laihanba ngamlagani haina mahakna haiki. Adopted by the government of Manipur with a pilot run from the Imphal East Treasury from 6 January 2020. The existing systems, which is planned to be fully replaced by e-Kuber, has the following shortcoming. Delay in fund transfer to the payer's account. This is due to the need to send physical bill to the agency banks after it is passed by the Treasury. Nakalamaromda ngasi CM Secretary ta fam kiba cabinet meeting da tongan ba wafam kaya puthoktu khanaki cabinet meeting aduda puthokiba wafam khara pallabada hauzi oza sing thabak leptuna khongjang sangsiliba sigi matangda UGC ki criteria sing fulfill tawba oza sing April thadagi hauna 7 pay scale da revise tawba governor's address REBE budget appropriation bill to Birti Kendra Chet University bill Imphal West project tadubida sub treasury ama hangdokpa cultural university bill amendment professional test bill law and order ngakpada seasonary ba gari singda flag post hapagi matangda criteria level ama thamba matam sangna vacancy leibadagi function tawbada khorong thanglaba department singda anoba DPC tawba hutko gi santhang makhada government employees singda housing loan gi khudong chaba piba Manipur Technical University ki qualified oiraba contractor labor oza sing regular ohenba haibana chingba maru eba wafum kaya khanaki haina mahakna haiki aduna marum oikanda tangai fadana nurse kumba the oza gumba the veterinary department gi hujik yam kanna khogi honorable prime minister Narendra Modi ji ki makhada veterinary sing ki su khogi anu different schemes kaya lakpanina madu ki makeup tongnana ba post khara post all total department wise atakasu post home summary gumba ama vacancy yam thin leibising award person mention naba adugumba kharaga lawe Manipur People's Party MPP ki President Oiriba O Jugindro gi chahi ahum gi matam sida chawrakna lupa crore manga rom lana season nakre haiba wafamda ngasi famkiba party asigi Central Committee gi mifamna O Jugindro bu President ki famdagi lokthokpada natana party ki membership tagi kakrai party ki office Manipur Police na thonglon sinduna thamkrai hiramasi gi matangda TOMTV na fangba pauda party ki President Oiriba O Jugindro hauzik leave loduna leiri magna leave ta leiringai party ki junior VP Oriba S Brozena President in charge puraga leibani
Central Committee ki mifam kauba amadi atai party ki mifam kaya pangthok nabagi matangda President na taurakte haibagi wafam da General Secretary Administration oriba H Gita Sena ngasi Central Committee ki mifam masi kaukibani. Mifam aduda apunba Central Committee ki member chamaga taragi manungda member nifunipa na saruk yaki. O Zigundro makata na President Puba Pudabagi matangda voice vote tawduna mahapu President ki famdagi lokthok hibaga loina na party ki membership tagi kakhibani. Mifam aduna interim president oina L Krishna Das samadi working president oina M Amutombi bu khanki. Thodo asigi matangda O Zugindro gi maikei amadi mabu yaningdaba singi maikei ani gi marakta awai akhum kaya su tawnakhi. Makhata na pamdaba thodok thoktanaba party ki office ki main gate Manipur police na solon sinduna thamkhrai. Interim president oina khale hariba L Krishna Das na Jugindro na president oiba matamda party ki chatna kanglon kaya gi mayokta thabak kaya tokhi. Party ki selthum niyam gi wangmada sizinakhi magi mayokta wangang basing hekta tanthokpa amadi tawningbada tawduna leiba kaya asigi matangda khanaduna mahapu Central Committee ki warep ama lawduna lawthokpani haiki. Kuina Toraba Siguma Party Mani Hanasu Manipur Sason Toramini Adona de Koi Amukang Aikoi Mayamgi Pony MPP Habase Miamgini Miamgi Saktina Sason Pivani Adonadi Lakadoriva 2022 Sida MPPC Mapagan Kalalaga Inangika Tamba Resident Party Ma Linkalaga Manipur Sik Kanseving Wakalunda Nasiki Central Committee Kauraga O Zugindrobu Miamna Central Committee Holokoki. Makhata na working president oina khankraba M Amutombina O Jukindro na president oiringai manungda party gi oina leiba potlam kaya mayumda pusinkhiba MP gi mikhalda mirep ama oibagi mingda senfam kaya lana sizinakhiba masida natana party gi fund masagi maranai oiba mongda sizinakhiba kaya lei party asigi oiba pangthok famthokpa mifam kaya pangthok taba noma noma gi party gi mapangal sontharakpa kaya sida Central Committee gi mifamna kupna khanaduna mahapu president ki famdagi lawthokpa amadi membership kakpagi warep asi lobani haki. Central Committee ki warep si kanamta na kakpangam de koi party gi ona ano Central Committee na lepamba committee du da hanba mifam du da lepamba warep ki matung na General Secretary na meeting si kauraga koi Central Committee si pham gi bani paisa sinagi ba punamak aduga sinabam tokpa paisa dagi yamna hele maram asina party ki member kudi munama upen de. National Bank for Agriculture and Rural Development Manipur Regional Office ki State Credit Seminar ama ngasi Hotel Classic Grand ki Imperial Hall da pangthokrai chaliba senba chahi lisingani kun mathoi gi credit potential lupa crore lisingani ga chahumga humputara taruk lei haina Chief Secretary Dr. J Suresh Babu na phongdokrai thauram aduga mari lainana Dr. K Suresh Babu na phongdokibada handaki senba chahi asigi oina credit potential gi mamangdagi chada manga hengatlani apunba credit potential gi chada yangkhaini pan sel oina lupa crore lising amaga chahumga marifuhumdoi asigi manungda crop loan oina crore lising amaga marifutara taruk amadi term credit oina crore chaniga marifutare ni masida sunatana atopa priority sector amadi MSME dana crore chamriga humfutara nithoi amadi crore chamnga kun mathoi ni makna makha taraduna state government na haujiti lomi singda anoba technology fanghanaba ahenba mityeng thamli masina lamdam masigi sel thomgi fibam da awonba mapurakpa ngamlagani thoramadada principal secretary finance Rakesh Ranjan Central Agricultural University ki VC Dr. M Premjit Reserve Bank of India Imphal ki general manager Mary Guite amadi atai masak naiba miyoi kyana seminar aduda saruk yaki. And the economic output of a piggery scheme is much higher. The number of piglets that come out of a couple of pigs, it multiplies income so much. But what is required today? Whatever piggery we are doing is only for self-consumption. It's only for self-consumption. I think NABARD should come up with something to start a pecan factory. Processing factory. Forest and Environment Minister T.H. Shyam Kumar ki disqualification case ki final hearing tha asigi marida pangthokhibaga loinana speaker na judgment reserve tawduna thamkhraba matung ngasi Congress ki ticket ta bot
ꯀꯥꯔꯛꯂꯒ BJP ꯗ ꯌꯥꯎꯈꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA 8 ꯀꯤ disqualification case की hearing ngasi speaker की tribunal da chathakrai anti defection law gi makhada 10 schedule gi matung ina disqualification tawgadabani haina congress ki ticket ta mai paklaba matung BJP da chongthokhraba wangoi AC gi MLA olukhoi lamlagi khetrumayum biren wangjing tenthagi paunam brozen kumbi gi sanasam bira saitu gi ngamthang hauke singhat ki ginsuwan ho amadi Kakching Kendra gi MLA Y Surchandra gi mathakta tharakhiba disqualification gi case sing atu ngasi speaker gi tribunal da khanaraba matung tongan ba case mari gi chap manaba order speaker na pikrai speaker na pikhiba rai gi matung ina council amasung respondent singi maikai digi yaningba amasung yaningdabagi aiba warol chathagadawriba budget session asigi mamangda pisilakna ba khanghankrai Jiribam district asigi mayoldagi kha pangna kilometer 16 rom Jiri Tipaimuk road JT road tagi chatlaga leiba Barak circle haina su khangnariba mafam asigi lambi thong government ki school sing amadi analaying sangsing yamna pukning nungsiningai oba phibam amada leihori hiram asigi matangda TOMTV gi akhanaba paudam ama Jiribam district asigi gram panchayat taruk leibada Barak circle da gram panchayat ahum haibadi Laltingkhal Jakuradhor amadi Borobekra gram panchayat na leiriba mafam asida Maitai Naga Kuki Mar Bengali Brishnupriya amadi Khasina chingba Kanglup kayana khundaduna leiribani mafam asida maru oina lambi thong school amadi primary health center gi lamda awat pa kaya leihori Barak circle gi miyamna awat pa singi matangda matam kaya dagi mari leinaba authorities singda haizuduna laklabasu ngasi fawba thabak oina paikhat pagi mami tahodre Barak circle asida leiriba Borobekra primary health center da chatuna yengsiluba matamda awat pa ngakta pikthana leiramba thengnarakhi Barak circle asida leiriba Borobekra hairiba mafam asida leiriba Borobekra primary health center asida MBBS doctor ama aduga staff marigana thabak tawduna lehori hiram masigi matangda Borobekra da leiriba social worker A Surendra Kumar Singhana TOMTV da phongdorakpada hospital asida doctor amadi staff singna sizinanaba ising leite electric phajana phangde oxygen leite ambulance su leite ambulance leitabana maram oiraga anaba singda yamna khudong chadaba amasu oiri hospital gi building amadi ceiling kinthakre delivery overlamp amadi OPD gi su yadre maru oina hospital asida anaba layengba purakpada changnanaba lambi phawba leite maram aduna Borobekra primary health center asibu concerned medical minister na mityang sangbiduna yengsinbiyu haina lenga ki pukning chingsilakli ase sing khujul facility leite staff amsung doctor sing sing facility hospital ase oxygen leite hospital building ceiling pura damage ore hospital asida changbagi lambi facility leite delivery overlamp yadre loina OPD gisu yadre ambulance leite amasung ambulance leite maramada patient jingi awabu kudong chadre maramada concerned medical minister puni injury Borobekra hospital ase enginbiu haidana government mata appeal tawjari Borobekra primary health center asida thengnariba khudong chadaba kayagi matangda center asida leiriba Dr. TH Ramananda Maitaina PHE asida ambulance leite maram aduna aruba anaba lakpa matamda refer tawnaba hotnabada khudong chadaba kaya mayoknari hospital asida staff ki awatpa leiri maru oina nursing gi awatpa kaya leiriba amadi lab technician leitabana PHC asida awaba kaya mayoknaduna lakli maram aduna lab technical amadi staff mapung fana leihenba pami haina phongdorakhi koi pesi Borobekra da thengnariba awaba singi khara panbe aba maru eba singda akogi sida la kanose akogi ambulance ki facility leitabna maram oidana karigumba anaba aruba ama lakpa matamda refer tawba
adagi refer tawda awaba aduki matik thengnei adagi maru oina hospital ge staff sing su awatpa khara lei maru oina sister gi awatpa yam toina lei adagi maru oina sidagi kwai maru oijabadi aina hapsan janing badi sida akogi lab technician gi facility sisu lain janing Media culture and society influence of social media on education haiba hiramda impactful policy research in social science Indian Council of Social Science Research na sponsor tawduna ngarangdagi hawduna numit nini chupna chatharakpa international conference ngasi Kakching district ki Kha Manipur College Kakching gi auditorium hall da loisinkhrai Kha Manipur College Kakching na Center for Entrepreneurship and Skill Development Manipur University ga kusamnana senduna pangthokiba international conference loisinbagi thawramaduda Manipur University gi register in charge Professor Wahengbam Channa athoiba mithunglen Kha Manipur College Kakching gi principal P Raghuna Thoramapu oina sarkyakhe Thoramadugi technical session da Professor Wahengbam Channa chairperson oiduna Thailand amadi Korea dagi delegate singyauna tongan ba panel speaker singna media culture and society influence of social media on education haiba hiramda wangangkhe Loktak Inland Waterways Improvement Project pu yaning da ba fongdoktuna Bisnupur district ki manung chanba upopi khunauda nongmagoiba myamgi mifam ama ngasi pangthokrai thoramadu da laikai gi ahal sing o ningtho ai sana tomba o khomai s khomaina athoiba mithunglen sing ona saruk yakhi o Loktak Lake Fishermen's Union Manipur Alafum Loktak Fishers Association LFA gi thomi kaya su laktuna Loktak Inland Waterways Project paikhalagade Loktak Patna maram oiraga hingli bangami kaya gi hingbagi pukchak thadatlagani maram aduna project asi paikhatpa yaroi haiba wafam sing fongdoknakhi upopi khunawdagi khunja T Brajamohona lengakna project asi handoktaba taragade sidri fawba khongjang kaya changsinkhigani haiki Moregi ICP da mathau tawa Dr. Singh matam chana laktabana tourist kaya ama matam manghanduna khudongcha daba mayok nakhiba adugi matung tarakpada ngasi Manipur Public Health Department ki Additional Director Oriba Laisangthem RK na luchingba medical team amana integrated checkpost moreda coronavirus ki screening tawduna checking tawriba Dr. Singbu hakthengnana chatuna yengsin khrai yengsin kongchada da duty tariba doctor amadi medical staff singna tawriba thabak thoram sing kupna yengsin khe amade Moreda Additional Deputy Commissioner oina leriba El Manikanta Masasu ICP da laktuna Dr. Singna checking tawriba sing yengsin ki amadi Additional Director Masaga su unaduna Myanmar ga yumthangnana leriba mafam ama oibana gate singda mathau tawriba medical team da ahenba manpower hapkatnaba amadi mathau tawa khulai na chingbasu hena thambina ba Additional Director Masada khanghanke Additional Director Laisangthem RK na Hauzik ICP da leriba Dr. Singda mapan leibaktagi changlakpa miyoi khudingmak yamna kupna data sing lokhatnaba khanghankhrai karigomba chingnaba leiragadi khudakta lokhatfam thokpa thabak sing yengsinnaba amadi matam chana mathauda hena pukning changnabagi wafam sing su thamkhi athubada awatpa staff sing menkhatnaba mari leinaba singda taksilagani haikhi World Health Organization ti natra masi leitabani na inda gamena ti masi check to haidana haibadi natte ba adagi si deisna mayamna sigi lambi si thingsi ga haiji thingba yadaba kaino su mayam leiba ko kaigino bu ekoi gi Nepal da case phange adu su Nepal border se koi thing de to du koi check ti tawa mai to dana koi su at any time koi Myanmar da thorpa yai adu nei koi section thorang oina koina lowai wani adagi atopa mana Myanmar forka atopa lebak sidagi Singapore dei kai laiba kambu jingje ko masi koina any kano ding mapan dei lakko ita ka de koina sei da moigi maming matha loi laro kan tara marini Nakalamaromda ngasi Technopol District ki SPTH Bikramjit Singh amadi Moregi Additional Deputy Commissioner El Manikanta anina Indo-Myanmar Friendship Gate number 2 da leiriba coronavirus ki screening posting yengsin krai yengsin badu da Moreb Hospital gi MO Bikramjit Masasu sarukyake medical staff masing watpana khudongcha daba amade medical directorate na ngamkhai paring asibu kupna yengsin dabagumna leiramba thengnaki I will give MLA ki award honor tawgani hana on the higher pane date 20 da Delhi da sakani magoi kano ki yam da
ꯆꯍꯤ ꯑꯋꯥꯔꯗ ꯄꯤꯕꯅꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯉꯣꯟꯗ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯗꯨ ꯑꯋꯥꯔꯗꯇꯨ ꯗꯦꯠ 20ꯗ ꯂꯧꯕ ꯆꯠꯀꯅꯤ ꯑꯗꯨꯅ सिगुम्बा अखोई चटपसी आंगांसिंग उनबा छात्रसिंग ऑल सेक्शन ऑफ द सोसाइटी उनरगा चटपसी याम ईश्वरनसु खंगे मीनसु खंगली अदु नखोइसु सपोर्ट एकदम पिबियो हाइजनिंग मनी National Health Mission की मखादा लेबा District Early Intervention Center की स्टाफ सिंगी था 13 की पिथोक्तना लेरिबा तोलोब अथुबो मतमदा पिथोकदबनी हाइना डिमांड तौरी हिरमसी मतंगदा ngasi RIMS complex लेबा DEIC building दा पौमी सिंगा उनबा अमदा DEIC की स्टाफ खुंट्राकपम दिनेशना DEIC की स्टाफ सिंगना था की तोलोब पिथोक्तबगी मतंगदा हंगलुबदा सेंटर दगी फंड थादोरक्तबगिनी हाइरखे महाकना मखा तारादुना DEIC की स्टाफ सिंग NHM की स्टाफ ओइना लौखिबनी अमदी हौजिकना DEIC की स्टाफ सिंगबु तोंगानबा स्टाफ ओइबगी मिटयेंगदा येंगलकपा असि लाइबक्थिबनी पिथोक्तना लेरिबा था 13 की तोलोब नुमित 10 की मनुंगदा वारोशिन पुरक्तुना पिथोक्त्रबदी मखा ताना लोगी मतेंग लौबा नत्रगा सेंटर दा वाकटलगनी हाइखि कोई माई की फैमिली सिंग योइबा तोंगान तोंगान बा अना लेंग बगी ओइरो अतोप फैमिली इशू कया सुलैरिबनी हारिब मयाम सि करीमता अवाब ताबिदना ngasi फौबा स्टेट हेल्थ अथॉरिटी सिंगना नेशनल हेल्थ मिशन की मखादा लेबा स्टेट हेल्थ अथॉरिटी सिंगना अखोई की मखादा मेंग संबिदबसे मखा ताबदा अखोई करीगुंबा अखोइना हारिबा ngasi नुमितसिदगी मथंगी नुमित 10 फाउगी मनुंगदा इशू असि करीगुंबा एमाकेबल सॉल्यूशन अमा पिबिदबा तारगदी अखोई मखा ताबा फर्दर स्टेप कोर्ट ओइ बजाय नत्रगा अखोई सेंटर दो बजाय अखोई मखातानि स्टेप लखटकनी हाइबगे वफमसि ngasi थमजगे कांग्रेस लेंगा की मतमदा तौरंबा अरानबा थबक सिंह अदु हौजिक पालिबा बीजेपी की लेंगा असिददी यारोई हाइना स्टेट प्लानिंग बोर्ड की डेप्यूटी चेयरमैन सु ओरिबा लमसांग केंद्र की एमएलए एस राजेन फोंदोक्रै वाफम असि इकाल अभियान इम्फाल वेस्ट अंचल माकलंग सन्स ना सिंधुना ngasi इम्फाल वेस्ट डिस्ट्रिक्ट के मनुंग चनबा संगाइथेल अवांग लेकाई कम्युनिटी हॉल दा पांगथोखिबा इकाल अभियान मणिपुर बा की मखादा इम्फाल वेस्ट अंचल माकलंग सन्स लिंखतखिबकी अहानबा कुमोन थौरमदा अथोइबा मिथुंगलेन की वारोल पीरदुना फोंदोखिबनी मापो कुमोन थौरमदुदा एमएलए एस राजेन मखा तारदुना बीजेपी की लेंगा असना लमदम मसिदा लेरिबा लेंगा की महिलोइसंग सिंह फगत हन्नबगी पांडमदा स्कूल फगत हन्सी मिशन हौदोक्तुना ngasi स्कूल एजुकेशन दा अचौबा अहोंबा मा पुरकपा ngamle मसिगी फल ओइना स्कूल ड्रॉप आउट की चांग हन्था हनबगा लोइनना महिरोय कया स्कूल दा मिंग चनबगी चांग हेंगतले हयेंग मिशन असिगी अनिसुबा फेस हौदोकनबा सेम साबसु लोइरे मामा मपा ओइबा सिंगनसु इचा सिंगबु लनाई स्कूल दा सेल तिंगना मही तमहलिबा दु तोक्तुना लेंगा की स्कूल दा थाजबा थंबिदुना इचा सिंगबु मही तमहनबियो महिरोय अमदी इनखलकलिबा नहारो सिंगसु लमचा साजत फजबा मी अममम ओइबगा लोइनना मगुन लेबा मही मसिंग तमना बखोनाबगी तंगाई फदबा लई हौजिकी मतमगी महिरोय अमदी नहा सिंगना खुनाय असिगी तुंगी फिरेप लेपकदौरिबनी हाइखि अमरोमदा लेंगा की थबक चंगबदा सेंजा थुमजा तौरिबा सिगी मतंगदा पल्लदुना थबक अमा चंगना बहोनबदा सेल पीदुना वानोमबगी थबक असि तोकपिरो मसागी मेरिट लेबा मीदा लेमना मांगलोय ममा मपा सिंगनसु सेल पीदुना मचा सिंगबु थबक तौहनबगी हैनबी थादोपियो सेंजा थुमजा लेतबा मणिपुर अमा ओहेनबा पुन्ना होनमिनसी हाइखि अखोई लारिक तमन्नबा अखोई होनसी संगाइथेल स्कूल की सो अखोई उप लाखरा निपाल की स्कूल बिल्डिंग अमा छानबगी दुगुंबा प्रोग्राम जावरबनी यामना थुबा मतमदा अखोई छाबा होरो हाइने स्कूल की लेरिबा लोकेलिटी दा अखोई सिनरबनी दुना मथंग अवानपा मयाम अमा येंगसिलागा अखोई स्कूल फगनबा अखोई होननबा कन्ना होनबा ताबनी थौरम की अखनबा मिथुंगलेन की वारोलदा सकनाइरबा सोशल साइंटिस्ट डॉक्टर धनवीर लाइश्रमना ममा मपा ओइबा सिंगना मचा सेमबदा सेक्शनना अमदी थमोय सेंगना होटनबगी तंगाई फदबा लई ngaiha की angang singi ningai themnabani haiduna angangda ka hena wasakpagi thabak asi afaba nate angang singi nauringai punsida makhoigi apamba amadi leiriba hai singba sing adu masak khangdoktuna punsida mai pakpa misak amamam oinaba sembigadabani madu nataduna angang aduga चुनारोइदबा अमदी हैनदबा हिरमदा नमफु हाफु तौदुना होना हलबदे पुंसिदा माई पाकपा वागनी ngasi इकाल अभियान मणिपुर की मफम कयादा पिकलिबा महिरोय सिंगबु लेमना मही तंबिदुना कानबा कया पीरिबा असि थागतनिंगाइनि हाइखि
ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯇꯝꯍꯟꯒꯅꯤ ꯑꯣꯖꯥꯁꯤꯡꯁꯨ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯄꯥꯍꯟꯒꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯁꯦ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯄꯥꯒꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯑꯅꯤꯅꯤ ꯈꯥꯏꯗꯣꯛꯏꯁꯦ ꯂꯥꯔꯅꯤꯡ ꯍꯥꯏꯕ ꯑꯃ ꯇꯝꯃꯤꯕ ꯃꯌꯥꯝꯁꯦ ꯂꯥꯔꯅꯤꯡ सिगी लर्निंग से तमीबा पारिबा येंगिबा थीरिबा में आपसे लर्निंग कोई सिगी लर्निंग से सिने इनपुट कोई अदुगा सोमदा खंगीबा ज्ञान दो अदु कोक सिदा हाबल लगा आंगांगी मसे रिफ्लेक्शन कोई माना आई खंगीबा पोसी करी तो वो यागे न खंबसे मसे रिफ्लेक्शन कोई बा सिगी रिफ्लेक्शन से माना खलीबा पोसे थबक कोई न पंथोर पोसे सिने इम्प्लीमेंटेशन कोई ममांग चाही लिसिंग नि तरामापनगी अक्टोबर अनिदगी दिल्लीगी राजघाटगी खोंसानबा होखिबा जय जगत लिसिंग अनि कुन हाइना मिंगथोनबा फूड मार्च अदु हंदक चाही असिगी जनवरी 19 दा महाराष्ट्रगी वार्डादा लेबा सेवाग्राम आश्रमदा थुंगलखिबगा लोइनाना था मरी खोंगना चटलबा मतुंग खोंगचत असिगी अहानबा तांकक लोइसिनख्रै हारिबा खोंगचत असि पांदम अमदे खोलाव मरीदा युमफम ओइरगा दिल्लीदगी स्विट्जरलैंड जेनेवा फाउबा चाही अमा चुपना खोंगना अयाम्बा चटकदबा खोंगचतनी हारिबा खोंगचत असि ममांग चाही अक्टोबर अनिदगी दिल्लीगी राजघाटगी लमथारबा मतुंग हरियाणा राजस्थान उत्तर प्रदेश मध्य प्रदेश अमदी महाराष्ट्रगी वार्डादा लेबा सेवाग्राम आश्रमदा जनवरी 19 दा थुंगदुना इंडिया मनुंगी खोंगचत लोइसिनखि अरोइबदा अनिसुबा तांककी ओइना चटकदोरिबा फूड मार्च असि ngasi यूनियन कैबिनेट मिनिस्टर नरेंद्र सिंह तोमारना दिल्लीदगी लमथारगनी खोंगचत असिगी इंडिया की सरू लोइरदुना ईरान दा मियोय तरुकना साबा टीम अमा खोंगसानख्रबा मतुंग लेमहौरिबा खोंगचत लोइसिंगना ngasi आर्मेनिया की दमा खोंगसालगनी पाउगी मरकथना अतेनबा ब्रेक अमा लौजरी Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details please contact The Knowledge Home Boarding Cum Coaching Center, Hata New Chekon Road. ब्रेक मतुंग दा तराम नौचरी मखातावा पाउ पिजरी बीजेपी की लुचिंगबा ओइरंबदा नतना पार्टी की प्रेसिडेंट ओइरंबा लेखिद्रबा शहीद मधु मंगोल की 15 शुबा डेथ एनिवर्सरी की थौरम ngasi लेखिद्रबगी तेरादा लेबा युमदा पांगथोखरै शहीद मधु मंगोल फाउंडेशन इम्फाल न सिंधुना पांगथोखिबा थौरम अदुदा लेखिद्रबा मधु मंगोल की लोइनबी सत्यभामा अमदी फाउंडेशन की थौपुबा कयासु सरुक याखि लेखिद्रबगी मफमदा लेसु कतुना इकाई खुमनबसु उतखि थौरम अदु पांगथोकपगी मतंगदा फाउंडेशन की मेंबर वाई बोबीना लेखिद्रबा मधु मंगोल 1959 दा खुराई चिंगांगबमदा पोखि मागना तौरंबा सरकार की थबक तोकथोकलगा मियामगी याइफनबा थबक तौबदा माय ओनसिनखि सेद असिदा बीजेपी की पार्टी असि लाखनबदा अमदी पार्टी की मपांगल सागतपदा अचौबा थौदांग अमा लौखिबा लुचिंगबा अमनी 1995 की फेब्रुआरी 18 ngasi numit asida leibak thiba thodok amada madu mangol lekhidabani luchingba asibu foundation asina ningsingbani haki Manipurda Biswa Hindu Parishad amasung atotoba institution kya ama lingat padisu pabung maduman gol gi yamna maruiba khudyawi loga pabung maduman gol si akhoi gi Manipur gi koi BJP gi president su tamanirak obirami loina na akhoi gi national executive body gi BJP gi oina adugi su tam omlak koi pubirami Amaromda BJP Imphal West District nasu Pandit Din Dayal Upadhyaya lekhidabagi Yangkhainithoi shuba amadi Shahid Madhu Mangol lekhidabagi 15 shuba ningsing palan thoram ngasi lekhidraba Madhu Mangol gi terada leiba yumda pangthokhi thoram aduda lekhidrabagi loinabi Satyabama BJP Manipur Pradesh ki General Secretary and Nimbus Enrollment in Charge Devan PS Foni yauna luchingba kaya su saruk yakhi party ki member kaya na saruk yakhi ba thoram aduda lekhidraba Pandit Din Dayal Upadhyaya amadi Shahid Madhu Mangol gi mafamda leisu katuna ikai khumnaba utki BJP Manipur Pradesh ki General Secretary and Nimbus na internal humanity da maru oina khanjaba party ki mapangal
kanhanbada achoba thodang lauramba Sahid Madhumangol lekhidabasi state asigi achoba mangzaba amani Amaromda Pandit Dindayal Upadhyaya su Bharata BJP haudopada achoba thodang lokhiba amadi mapangal kanghanbada achoba thodang lokhiba luchingba amani luchingba ani asigi mafamda aikhoina ikai khumnaba utpani haiki अदुगुम्बा भारतीय जनता पार्टी की लुसिंगबसिंग असि खोइना निंगजंगजरी हायगा मखोइना संगजलंबा मखोइना खंजरम मखोइगी मंगलान मखोइना पामजरमबसिंगदु भारतीय जनता पार्टी की कर्मी ओइबा खोइना मदु मंगफाउ नहनब होनबा अदुगा मखोइगी फुट स्टेपसिंगदुदा खोइना मांगलोमदा संगजनब होनन संगजनबगी पांदमदा असिगी अदुगुम्बा यांखै निथोइ सुबा पंडित दीनदयाल उपाध्याय लेकिदबगी अदु अमसुंग कुनमंगा सुबा Said Mondungo lay the Bagi Palan Seco Pangtok Javni. Baraki Tongan Tongan Bamafam Sing the Su Pangtok Navagum, Tawal District Tongan Tongan Bamafam Sing the Su Pandit Dindayal Upadhyaya Yankai Nitoi Shuba Death Anniversary Amasung Kunmanga Shuba Sahid Madhumangol Death Anniversary Tauram Ngasi Pangtokrai. BJP Thaubal District ki Manung Chana Leiba Tongan Tongan ba Mandal Taruktasu Pandit Dindayal Upadhyaya Yankai Nithoi Shuba Death Anniversary Amasung Kunmanga Suba Sahid Madhumangol Death Anniversary Tauram Pangthokpaga Loinana Leikidraba Luchingba Sigi photo da Leikatuna Ikai Khumnaba Utki Nakalamaromda Pandit Dindayal Upadhyaya Laikidabagi Yankai Nithoi Shuba Death Anniversary ngasi BJP Saitu Mandal na Sinduna Chaharzar da Pangthokrai BJP Cycle Mandal na Sinduna Happy Village Labour Party ki office ta su Thauram asi pangthokhi Thauram Singh aduda BJP Manipur Pradesh ki Treasurer Robin Blackina Chief Guest Mandal ki President Khageshwar Sarmana President amadi ADC member singna Guest of Honor oikhi Manipur ki puwari da ahanba oina Taret Shuba pe chatnaragani haina ngasi cabinet na khanghalakrai Masiga mari lainana hayengdagi Federation of Government College Teachers Association Manipur Fegokdana haukiba chahigi December tang mari dagi hauduna thabak lepagi khongjang amadi relay hunger strike ki khongjang pumnamak handok lagani haina ngasi DM College campus laiba multi purpose hall da pangthokiba pawgi mifam amada association asigi General Secretary N Somorendro na phungdokrai hayengdagi di khoi Fegokdana changsilamba khongjang khudingmak koi sit-in protest aduga relay hunger strike suspend tawragani aduga khogi 14 February dagi koina exam book court tawgani habadusu koi suspend tawjaragani aduna hayengdagi khogi entire government college singda koi academy atmosphere si hanjannaba koi ojasingna government leibo ja khuding mangna mateng pangbiu aduga hanna koina khitang sothauba thengdauba tahaudo mayam si yamna new spirit kalodena masi makeup tawbinaba Ojasingdasu aina Fegokdagi saidagi appeal tawjari Nakalamaramda All Manipur College Teachers Association AMCTA na ngasi Manipur Press Club ta Paumi Singa unakhibada karigumba paliba lengakna chahi chilhai oina 7 suba UGC pe chana halagani haina thazaba piraga thabakta onthok tarabade mahosagumna college oza singi khongjang makhata na sangsin khigani haina AMCTA gi president M Lokendro na phongdokrai approve cabinet ki decision du ki details uraba kanda aikoi karigumba pe UGC pe scale sena into to he oramdraba regulation do no fereng turing he toromaba adu itaragadi aikoi na ngasi suspend toriba strike ase resume togani Taret Shuba pe mapung fana chana halu haiba davida oza singna dharna amade relay hunger strike kaloina class boycott ki khongjang na mahiroi singna mahi tambada chawna akaiba pire haina Imphal College Students Union ki General Secretary RK Umananda na phongdokrai wafam asing asi Imphal College ki Jubilee Hall da pangthokpa pawgi mifam amada phongdokhibani RK Umananda na makha taraduna mahiroi singi khanbiraga leiriba chayet na ba fivam asi athuba matamda waroshin purak na ba honabiu Athubada lengakna lairiba issue asi loishinnaba thabak paikhalaktrabadi lairiba college khudimaki mahiroi singna khongjang sangsil loidabagi maram leite athuba matamda waroshin puraknaba pumnamaki yaifaba oigani haki semester ki exam chu kusilaktre exam ki preparation tawduna laiba matam asida class tawbida ba habise tungi yombi oiriba mahiroi khunai asida yam chawna singna bamana oina lawi asi fawada Laingang asina tumina laisin biduna kangsinaduna lairibasi
ꯃꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯑꯁꯤꯒꯤꯗꯃꯛ ꯂꯨꯝꯅ ꯂꯧꯕꯤꯗꯦ ꯑꯃꯁꯨꯡ ꯊꯑꯣꯏꯕꯤꯗꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯩꯔꯣꯏꯁꯤꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯇꯧꯕꯤꯔꯒ ꯌꯥꯅꯕꯁꯤ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯆꯌꯦꯠꯅꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯗꯕ ꯇꯥꯔꯒꯗꯤ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯨꯝꯅ ꯂꯧꯕꯤꯔꯒ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ Imphal East District Police na War Against Drug ki makhada chatharakpa drive ki saruk ama oina Narcotic Cell Imphal East amadi Anti-Drug Joint Committee kairang Khumidok Khabai Soigi apunba team amana ngasi numit yungba matung Khumidok Bazar area da drive chathabada Khurai Haikru Makhong Khumidok Manglen Mapal dagi MD Riaz Khan Elias Babu chahi kuntra taruk apokpa MD Amu Khan kauba miyoi ama heroin number 4 gram mangaga konana fakhi Hiramasiga Mari Lainana Narcotic Cell Imphal East ki Nodal Officer Oriba Additional SP Operations TH Krishna Tombina Haikibada Miyoi Kuzo Karana Oizaba Karagidama Drug Karvar Tauduna Kunaya Sibu Mutatnaba Honari Kunai ki Yeknaba Singi Mayokta Imphal East Police na Lepli Police Department na Sangsilakliba Lanjang Asida Miyam Nasu Police ki Mateng Pangsin Biyo Miyam ki Cooperation Yaudana Police na Lan Asi Mai Pakpangamloi Haina Mahak na Haiki यानी ट्रक से मुथाना होना बता डिस्ट्रिक्ट पुलिस ना अमदी जॉइंट एक्शन कमिटी का लोइन सत्तर विदा मियामना मतेंग पांगबियो अदुगा डिस्ट्रिक्ट पुलिस इम्फाल ईस्ट ना सत्तरक पर ड्राइव सिंगदा क्लब अमदी मैरा पाइबी अमदी अकोई की मियाम सिंगना यूथ सिंगदा तुंगदा मिरोन मांगल कदम मयाम से कन्नम मतम चाना होनमिनसी अदुगा इन प्रजा मियाम द पीजनिमा मेसेज अमा खंगना कैनो हाकांदा हारी बद्रक असि थिंगबदा पुलिस ऑथोरिटी खतदा इंथोक नवा अखोय तवरसी अखोय प्रजा मयाम अखोयसु मतेंग पांगसन सेदा अखोय प्रजा मयाम अखोय यावसंद्रगदी हारिब ड्रग असि मुथतपदा यामना लुब थोकनी Chahi asigi oina Council of Higher Education Manipur na lawba class 12 ki examination ki center pibada achau asang ki marumda center piriba si athuba matamda sindokadabani haina aina thingkraba lalholo Kanglaipa Communist Party KCP People's War Group ki PRO Chingkhaingan bana thadorak pa cherol amana hairakli cherol asina makha taribadi Education Minister ki area oriba Hairok Higher Secondary School na KM Blooming Higher Secondary School khangabokta aduga KM Blooming na Hairok ta center pisaliba asi council na haising na sinba aronba policy amadi aronba lalong amani masida sunatana Little Master Higher Secondary School Samurauga Prabhavati College ani amadi Waikhom Mani Girls College ka Fancier Higher Secondary School ga Makhoi Masal Center Sembiriba si Council gi aronba policy amani haibasi Kanglai miyam na hena khangnaraba wafamni Maramaduna athuwa matamda hariba center sing asi handokadabani haina mari lainaba singi mafamda khanghalakli loinana lupna thamliba chana lonchat asigi wangmada chalakpa singbu Kanglai cha miyam amasung lupu fong na singnabani haina lawdaba ngamloi hairakli Ngami singna loktak pata nga faba yahanbiu loinana government na paikhatliba waterway project asidasu ayet papi ganu haina the Loktak Lake Tourism Development Cooperative Society ki president Moirangthem Ibo Sanana phongdokrai wafam asing asi Major Kulda leiba Manipur Press Club ta pangthokiba pau gi mifam amada president Moirangthem Ibo Sanana phongdokhibani mangna makha taraduna inland waterway project lakpadagi Sendra ithat ki akoibada leiriba miyamda yamna kana ba piri Ngamina nga fabada inland waterway project na ayat papiba leite inland waterway project paikhatpada Sendra gi akoibada tariba miyam na taram na oe aduga inland waterway asibu develop tawada waterway gi wahan thok khangdaba singna yetliba asibu wakhal taminaba darkar oi Mafam asida lam koiba lakpa singda thokliba wathok lanthok sing asidi Sendra da leiriba miyam natana kanagumba amatana khangba ngamloi maram aduna ngami singna loktak pata nga faduna hingbasu hinghanbiu amadi lam koiba lakpa singisu hi honduna hingbagi pambai oizariba amasung athu akai kayasu kayabu nanghaliba transport tawriba society asida government piriba waterway asida chatpada ayat papibi ganu haki Thawai hakchang yauna pada sibu kannaba honariba kangbudi LD department atna topa department ama ngasi phawa Manipur da leitri
Sina maram oiduna hairiba department asina part ki akoibada khundariba mioi singi wakhalon khangi aduga makoi gi chanaba mawongda LD department thabak ya pakhatli maram aduna LD department na loktak part muthatnaba amadi manghanaba gi wakhalon asi ngasi phawba leitri loktak Paugi marathana atenba break amamok logzari Madeline Ambulance Service Manipurna pung kunmari chupna miyam gi seba tawzari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thangnariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingmani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak sep tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Break matung da taram nau chari makhataba pauda lamda masigi lawmi singi semitlon hengat hanbada mateng oinaba lenga asina Pradhan Mantri Kisan Beneficiary khudingmakta Kisan Credit Card paihanduna loan gi khudong chaba pire haina State Bank of India gi Kakching amadi Chandel District ki Lead District Manager and Nimai Singna phongdorakrai Chingmerong da leiba Classic Grand da pangthokiba pau gi mifam amada and Nimai na makha taraduna Haukiba chahi singda KCC ki loan gi khudong chawa asi supnatagi mana masing thaba lomi sing khakta da piramba do haujiti nga gi farm tawba amadi sa san loibagi thabak tawzariba mioi singna su loan asi thaba yargani masida hanagi Pradhan Mantri Kisan Beneficiary khudingmakna masa masagi account leiba bank singdagi KCC tanthokuna loan asigi khudong chawa lobiu haki Reserve Bank of India ki mityeng makhada chatharakliba Financial Literary Week ki sarukta anirak shuba oina ngasi Manipur State Cooperative Bank Limited na sinduna Sanapati District manung chana leiba Tungam Kulen Village da Financial Literary Week ki thauram ama pangthokrai Micro Small and Medium Enterprises MSME ki team makhada pangthokiba thauram aduda bank ki customer sing amadi micham miyam da awareness pibana mapung oiba saktam oikhi KCPMC Progressive na Kanglei Miyam gi mitmangda Lamjingba Group of Company na sagun tawduna hiram kharada kanaba pisanaraga company asida thajaba thamluba mioi kayadagi yamlaba senfam khomgatuna atongbada yumpham thomjinbagi hainabi leptana chatharakle haibagi wakat kaya lakpadagi lupna mityeng changduna lakli haina party asigi cherol amana hairakli Cherol aduna makha tarakli badi athubo matam ki manungda Lamjingba Group of Company gi chairman na lupka wakhal taminanaba honagadabani haina su akanba wafam thamlakli Technopol District Police Chandel District Police na Forest Range Officer Technopol CDO Technopol amadi moregi apunba kangbuna ngasi ayuk pung tara dagi nungtil pung ahum fawada Technopol Police Station ki manung chanba Lamkang Kunkha Village Hill Range ki Lam Ekar Humfuromda Park sana tharamba Poppy Pambi Singh yanthatuna manghan kray Excise Department Imphal West amadi Imphal East Department na Imphal area ki tongan ba mafam singdagi fagalaba yungang amadi yungaw sing asi lamfelda leiba excise ki officer JCB season aduna thugairaga manghan kray Thugaiduna manghan kraba using adu chaurakna lupa lak nifu henbagi oigani hairi Class 10 khakta tamlibi kazan kaubi mahiroi nupi macha ama ngarang masagi mayumda thauri yanduna sirambagi mayokta ngasi sugunu bazar da miyam gi oiba mifam ama pangthokpaga loinana JSC ama semkhrai Miyam na lambi tangkhai thingduna chenariba sugunu turel wangmadagi khaidem nawbabu chairak piu haina taksin krai Khongjang adu da saruk yakiba JSC gi luchingba singna phongdokhibada leikhidраби kazan amadi nawba nungsi mari leinarami madugi matungda nawbana social media da taba nungaitaba wafam kaya thagalakpadagi kazan masa matomta thauri yanduna sijakhibani haiba chapchaba khudam leire haki Nivea Nivea Consultancy Private Limited na sponsor tawduna company asigi chairman kam co-founder oiriba Professor N Irabantana iba masagi punsiwari Renaissance of Coming and Remembering Return Journey haina mingthonba lairik ama ngasi company asigi singzamaida leiba office ta hauna bi matung ina phongkhrai
Lairik Fongbagi Tauramaduda, Lairik Asigi Aiba, Professor Irabantana, Lairik Asi Mahak Masagi Chahi, Humfutara Surakpaga Mari Lainana Fongbani, Lairik Asina Naha Amasung Ahal Oiraba, Mioy Kayagi Matangda, Lairiba Kenaba Wakalon Sing Ado Putoktuna, Nainabaga Loinana, Oza Amadi Researcher Ama Oina, Chahi Nifu Hena, Mahiroi Amadi, Miam Gidamak Katoktuna, Lakpa Sing Ado, Ning Sing Duna Ibani Haki. Ngasi numidang pung taruk lom taba matamda Bisnupur Police Station ki manung chanba Kainau Bazar da gari ani thengsinnabagi thodokta mioi khara asopan nangkhrai soglaba sing adu Imphal gi tongan ba mafam singda laikatnakrai thodo aduga mari lainana Bisnupur Police na case ama lokhatkhrai hairi Thasigi kun humdoi amasung kun tarukta Classic Grand Ukhrul amadi Ringul Village chahi asigi Ringways Got Talent Season 6 ki audition pangthoklagani haina Dewdrops Organization asigi President Masowong A Simrena ngasi Classic Grand da paumi singa unaba ma da phongdokrai mahakna makha taraduna hai chahi asiga thana Taruklak Shuba Oina Pangthokadoriba Ringways Got Talent asi Mars ki tang tara humdoida haudoktuna tang tara marida grand finale pangthoklagani Lamda masigi nahasing asi nisagi ipakta lup khigadabadagi kalhounaba wakhalonda talented oiraba tangkhul furupki naharo sing asigi career semjanaba thoramasi district level da pangthokpagadoribani Lodging, fooding, transportation mayam si koi free de tawbigini aduna contestant mayam na so support tawbiyo aduga last year so ikoi NGOs or services mayam na so mateng bangla lagi adubo till now government of Manipur da ginesi mateng game so leidri aduna si gumbi si social issue ni ay nakhalaga si intervention support so loaning ay so ikoi honagni si damak so government na so positive response being I have so tamjaninge Delhi ki mass reformation campaign ki saruk amo oina ngarang desa mayai loisangi thomi mari mihut kangbu amana mayang langjing high school gi fibam yengsin krai yengsin khongchet aduda school aduda oza kaya awat palairamba class 10 thagadaba mahiroi singna oza leitabagi awaba mayok naramba kaya thengna khi haina desam gi cherol amana hairakli Tawal District 44 YTV Lokonda National Sports University Sani Haina Lausin Kiba Lofam Singh Patadar Singh na Sel Handok Charagi Haina Manipur High Court Wakatuna Wayal Chatharingai Cheraksida Mioi Kharana Manipur Lenga ka Lautuna Raga Hairiba Mafam Masida Food Park Sanabagi Lam Loba Yanaba Patadar Singh da Thabak Amasung Sel Chauna Pigani Haina Namthak Tauraga Lona Khudyek Khomduna amadi patadar kharagi khudyek saraga Manipur High Court leitiba case withdraw tongnaba hotnaramba mioi 44 YTV Kunau affected Lokon Welfare Committee na fagat khrei faraba mioi adu koizam khuldagi KS Jacob Kowi masana masabu Technopol District Koba loop amagi Chairman ni haizei hairi thodo asida mapung oina chenariba mioi adu ngasi koizam maring village ground da pangthokpa miyam gi mifam amada puthoktuna mahakna langzaruwa maral adugi matung ina miyam da lale haizahan khre loinana mahakna thazin khiba chero sing athubada handokna basu khanghan khre ngasi gi mifam adu da saruk yakhiba 44 YTV Kunau affected Lokon Welfare Committee gi General Secretary Kaisa Maniharna aikhoi gi paumida wafam kaya phongdorakhi China da novel coronavirus laichat na maram oiduna laihidaba migi masing lising ama henkrei laichat asina nare haina confirm tawkiba mioi lising nifu nithoi ga chatruka kuntra nipan yokre haina leiba asigi National Health Commission na phongdokrei laichat asina sokhalaba mioi singa sigi manungda mioi lising ani ga chamnga amasu nauna laichat asina nare haibagi report lakhibani hairi National Capital Delhi da amuka hanna miyamna BJP pamdre habasi mapung fana utkrei tha asigi nipan da pangthokiba seat humbudra leiba Delhi Assembly constituency ki mikhalgi ngasi vote masing thibagi thabak kana chathari seat humbudra leiba assembly da lengak pairiba Aam Aadmi Party AAP na numidang pung nipan henba fawbada seat yangkhaimanga mai pakpaga loinana seat humfunithoi fanglaba yai haina thajanari oirakliba fal asina Arvind Krejewal na Luchingba Anouba Legak Semnaba Thorang Tokre
Hauzik fawbada BJP na supnatangi seat taret khaktamak fangba ngamlaga seat amana mangzin thana chatli. Congress Party yauna atai atopa party singi oinadi handaki mikhal asida seat amata fangba ngamkhidre. Arvind Kejriwal na Delhi Assembly constituency thengna khibada mahaki lambadagi vote masing yamna hena fangduna mai pakhi. Aduga Deputy Chief Minister Oriba Manish Sisodia na mahaki lamba Oriba BJP gi mirep Rabindra Singh Negadagi vote masing khara khaktamak henduna kakhi. AAP gi atai luchingba sing maru oina Satyendra Jain, Gopal Rai, Kailas Gehlot, Saurabh Badras, Atishi Amade Raghav Chandra su makhoi gi constituency da mayok nariba lamba singdagi vote masing yamna chauna henduna mai pakhi. BJP gi oina MLA Bijendra Gupta, Om Prakash Sharma amadi Jagadish Pradhana makhoi gi lamba singdagi vote masing yamna henduna mai pakpa ngamkhi. Seat humfunitoi mai paklaba yai haina thajaba thambaga loinana AAP na harauba fongdok nakhrai. Makhoi gi absolute majority fangbagi nungaiba fongdok naba party ki headquarter da machu kaya gi maingan thanduna party ki convener su oriba Arvind Kejriwal bu harau tayamna utkhi. Haujikta fangba pau amana Delhi Assembly mikhal gi vote masing thiba loshin khrai. AAP na punna seat humfunitoi fanglaga center da lengak pairiba BJP na seat nipan fangkhrai. Chauna mai pakraba AAP na party asibu sogatpa mioi kayana Delhi da harau tayamba fongdoknari. Hauze mu sanabagi pau pambigani. YMC Haraurau na sinduna Haraurau gi YMC ground da tha sigi mapandagi chatharakhiba mapan suba Haraurau trophy gi ngasi sanakhiba ayuki ahanba match da Crazy Boy Yumnam Kunauna walk over fangkrai aduga ani shuba match na SYC Sambaina ANYC Awang Ngairang Bambu Panjil ahum sinoda maithiba pikhi. Nungthilgi ahanba match da Lamlai FC amade Luang Sangbam FC anina apiba matamgi manungda Panjil ani chanaduna draw oikhi. Ani shuba match sana SYDC Sinamna SKY Sinam Kombo Panjil ahum amada maithiba pikhi. Ngasi nungthil phong khiba pau che singda kari maruba pau yokhibage habdu mem puna ming tamnasi. Kanglaipa ki maira Delhi mikhal gi bot masing thiba hokrai suksoi soidana Kejriwal na luchingba AAP gi sarkar semlagani. MPP gi president O Jugindro party dagi tanthokrai police na office so lonsin krai. Senba chahi lisingani kun mathoi gi credit potential lupa crore lisingani ga chahum ga humfutara taruk lay chief secretary jingmi singna chingda tungkoina leina ba honarasi leisiyo nisikanta misigi matangda miyam gi mifam pangthokrai pandam party gi chana kanglon thugai ba madi party gi fallana seasonai haibagi maralda MPP gi president O Jugindro mafamdagi lokthokrai Congress committee na hanglakli ECI lengak na humduna chatlabra Oza singi wathok loisindrabadi khongjang sangsinnaba sem sare KSA soktuna leiriba Rajendra Liwana amasung sel mateng pangkhrai Kangla Pau Congress tagi BJP da chongsin khiba MLA taret ki disqualification assembly gi session loiraga khana naba lepna khrai AAP na chauna mai paktuna Delhi da ahumlak shuba oina sarkar pairagani MPP gi president Jugindro lokthokrai Krishna Chandra Excise na fagalakpa using mai thaduna manghan khrai manaba Delhi da BJP gi manglan kaire chahi manga amaga ngai khiba tare one man army Kejriwal na BJP gi head politics mai thiba pikrai Shyam Kishore gi disqualification gi judgment Manipur assembly session loiraga khanglagani tara humdo shuba mega mara person singna lit kadaba track suit khusina khrai street vendor singbu fu chaibagi thawong condemn tawi Loisilak pada maruba pa umuka na pizari. Reserve Bank of India ki e-Kuber payment system ngasi Manipur ke Chief Minister and Biren launch tokrai. MPP ki Central Committee ki mifam na O Jugindro bu President ki famdagi lokthok padan natana membership tagi kakrai MPP office so lonsin krai
Manipur gi oina chaliba senba chahi lising ani kun kunmathoi gi credit potential lupa crore lising ani ga chahum ga humbutra taruk lei haina Chief Secretary Dr. J. Suresh Babu na phongdokrai. Amadi Delhi da Arvind Kejriwal na luchingba AAP gi lengak amuk hana leiragani Mikhal Phal haidopada BJP tora tukrai. Ngasigi oinadi TOMTV na pizaba Manipuri Pauloi Zare mieng tabi riba singbo amuka na khurumjari.